ꯍꯜꯂꯣ ꯃꯌꯥꯝ ꯈꯣꯏꯔꯝꯖꯔꯤ ꯑꯩ ꯑꯍꯥꯟꯕ ꯚꯤꯗꯤꯑꯣꯗꯣ ꯑꯗꯨꯗꯗꯤ ꯀꯩ ꯍꯥꯏꯅꯤ ꯁꯣꯠ ꯑꯣꯏꯈꯤꯕꯅꯦ ꯑꯩꯗꯣ ꯄꯥꯈꯠ ꯑꯩꯗꯤ ꯌꯧꯔꯣꯏ ꯐꯪꯉꯔꯣꯏ ꯀꯥꯏ ꯈꯜꯂꯨꯕꯅꯦꯕ ꯑꯗꯣ ꯆꯪꯉꯦ ꯐꯪꯒꯗ꯭ꯔꯗꯤ ꯈꯪꯗꯦ ꯑꯗꯣ ꯑꯩꯅ ꯋꯥꯡꯕꯁꯦ ꯈꯔ ꯈꯣꯟꯁꯦ ꯅꯨꯄꯤ ꯃꯈꯣꯟ ꯃꯥꯟꯕꯅꯦꯕ ꯍꯥꯏꯗꯤ ꯀꯩ ꯍꯥꯏꯅꯤ ꯑꯩ ꯍꯣꯃꯣꯒꯤ ꯈꯔ ꯆꯪꯉꯦ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯑꯩ ꯑꯥꯏ ꯖꯤ ꯄꯥꯏ ꯑꯥꯏ ꯖꯤ ꯑꯦꯀꯥꯎꯟꯗ ꯐꯣꯂꯣ ꯀꯩꯀꯩ ꯇꯧꯕꯤꯔꯛꯑꯣ ꯑꯩ ꯐꯣꯂꯣꯋꯔ ꯌꯥꯝꯗꯦ ꯑꯗꯨꯒ ꯌꯨꯇꯨꯞ ꯁꯤꯗꯁꯨ ꯀꯩ ꯍꯥꯏꯅꯤ ꯂꯥꯏꯛ ꯀꯩꯀꯩ ꯇꯧꯕꯤꯌꯣ ꯐꯖꯔꯒꯅ ꯐꯖꯔꯦ ꯊꯤꯕꯗꯣ ꯑꯩꯁꯨ ꯃꯇꯨꯡꯗ ꯁꯦꯝꯖꯔꯛꯀꯦ ꯀꯃꯥꯏꯅ ꯋꯥ ꯉꯥꯡꯉꯤ ꯑꯩꯗꯤ ꯋꯥ ꯉꯥꯡꯕꯁꯦ ꯄꯥꯛ ꯍꯩꯇꯦꯕ ꯑꯗꯨꯒ ꯉꯁꯤ ꯊꯥꯒꯠꯀꯗꯕꯁꯦ ꯍꯧꯖꯤꯛ ꯑꯩꯗꯣ ꯑꯦꯛꯖꯥꯝ ꯑꯣꯏꯔꯤꯕꯅꯤꯅ ꯂꯥꯏꯔꯤꯛꯁꯨ ꯄꯥꯕ ꯇꯟꯕ ꯑꯗꯨꯒꯤ ꯃꯉꯥ ꯈꯪꯍꯟꯗꯅ ꯁꯤ ꯊꯥꯕꯅꯦꯕ ꯑꯗꯣ ꯐꯖꯔꯗꯤ ꯐꯖꯩ ꯍꯥꯏꯕꯗꯣ ꯑꯩ ꯀꯩꯝꯇ ꯈꯪꯗꯦꯕ ꯍꯥꯏꯗꯤ ꯃꯤꯉꯣꯟꯗ ꯋꯥ ꯉꯥꯡꯉꯒ ꯀꯃꯥꯏꯅ ꯐꯖꯅꯤꯁꯦ ꯑꯩ ꯈꯪꯗꯦꯕ ꯑꯗꯣ ꯑꯍꯥꯟꯕꯒ ꯑꯣꯏꯕꯅꯦ ꯑꯩ ꯄꯥꯈꯠꯂꯦ ꯑꯦꯛꯖꯥꯝ ꯃꯅꯨꯡꯁꯨ ꯑꯣꯏꯔꯦ ꯑꯗꯨꯒ ꯑꯩ ꯑꯦꯛꯖꯥꯝ ꯂꯣꯏꯔꯒ ꯐꯖꯅ ꯅꯝꯖꯔꯛꯀꯦ ꯑꯩ ꯀꯩ ꯍꯥꯏꯅꯤ ꯍꯥꯏꯗꯤ ꯚꯤꯗꯤꯑꯣ ꯍꯥꯟꯅꯗꯤ ꯚꯤꯗꯤꯑꯣ ꯌꯨꯇꯨꯞꯇ ꯊꯥꯒꯠꯄꯁꯦ ꯑꯩ ꯌꯥꯝ ꯄꯥꯝꯃꯦꯕ ꯑꯗꯨꯒ ꯏꯆꯟꯅꯨꯄꯤꯁꯨ ꯀꯩ ꯍꯥꯏꯅꯤ ꯃꯥꯗꯤ ꯗꯥꯟꯁꯀꯨꯝꯕ ꯀꯩꯒꯨꯝꯕ ꯄꯥꯝꯃꯦ ꯑꯩꯗꯤ ꯃꯨꯛꯕꯥꯡ ꯌꯥꯝ ꯄꯥꯝꯃꯦꯕ ꯑꯗꯨꯅ ꯃꯨꯛꯕꯥꯡꯒ ꯗꯥꯟꯁꯀ ꯊꯥꯒꯠꯆꯒꯦ ꯇꯧꯕꯅꯦ ꯑꯗꯣ ꯀꯩ ꯍꯥꯏꯅꯤ ꯏꯪꯉꯦ ꯑꯗꯨꯒ ꯑꯇꯩ ꯃꯌꯥꯝ ꯑꯩꯅ ꯈꯪꯖꯕ ꯑꯦꯟꯇꯔꯇꯦꯟꯃꯦꯟ ꯑꯩꯗꯤ ꯄꯥꯎ ꯄꯥꯕꯁꯦ ꯌꯥꯝ ꯄꯥꯝꯃꯦꯕ ꯑꯗꯨꯗ ꯅ꯭ꯌꯨꯁ ꯔꯤꯗꯤꯡꯒꯨꯝꯕ ꯍꯥꯞꯆꯔꯛꯀꯦ ꯑꯗꯨꯒ ꯑꯩꯅ ꯍꯩꯖꯕ ꯗꯥꯟꯁꯁꯨ ꯎꯠꯆꯒꯦ ꯑꯗꯨꯒ ꯑꯇꯩ ꯑꯦꯟꯇꯔꯇꯦꯟꯃꯦꯟꯁꯨ ꯎꯠꯆꯒꯦ ꯃꯌꯥꯝ ꯌꯦꯡꯕꯤꯌꯣ ꯑꯗꯨꯒ ꯂꯥꯏꯛꯁꯨ ꯇꯧꯕꯤꯌꯣ ꯑꯗꯨꯒ ꯀꯩ ꯍꯥꯏꯅꯤ ꯑꯇꯩ ꯃꯨꯛꯕꯥꯡꯗ ꯍꯥꯏꯔ ꯆꯥꯕ ꯉꯥꯎꯖꯕꯤ ꯃꯣꯏ ꯈꯔ ꯂꯩꯗꯅ ꯑꯗꯨꯒ ꯕ꯭ꯂꯣꯒꯔꯗꯅ ꯇꯥꯇꯣꯟ ꯍꯣꯏ ꯃꯣꯏ ꯂꯩꯕꯗꯣ ꯑꯗꯨꯃꯥꯏꯅ ꯑꯩꯁꯨ ꯄꯥꯝꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ ꯑꯩꯈꯣꯏ ꯏꯅꯥꯎꯄꯥ ꯑꯃ ꯂꯩꯌꯦ ꯌꯨꯍꯦꯟꯕꯅ ꯃꯥꯁꯨ ꯃꯣꯏ ꯅꯤꯅꯦꯒ ꯇꯧꯔꯒ ꯌꯨꯇꯨꯞ ꯊꯥꯒꯠꯂꯛꯄꯗꯣ ꯑꯗꯨ ꯑꯩ ꯃꯥꯁꯨ ꯀꯔꯝ ꯀꯥꯟꯗꯅꯣ ꯌꯦꯡꯕ ꯀꯥꯟꯗ ꯀꯣꯔꯣꯅꯥ ꯃꯅꯨꯡ ꯑꯣꯏꯔꯝꯃꯦꯕ ꯑꯗꯨ ꯑꯩꯁꯨ ꯐꯥꯏꯅꯦꯜ ꯑꯦꯛꯖꯥꯝꯅꯤ ꯑꯗꯨ ꯁꯤꯗꯅ ꯍꯧꯕꯅꯤ ꯌꯥꯝ ꯅꯨꯡꯉꯥꯏꯌꯦ ꯑꯗꯨ ꯑꯩꯒꯤꯁꯦ ꯐꯪꯉꯗꯤ ꯊꯦꯡꯀ꯭ꯌꯨ ꯂꯣꯏꯁꯤꯟꯖꯔꯒꯦ